Muslim Students Organization Ammso mayai loisangi liching makada khungangi school sing fagat hansi haiba pandamga Ammso IMPHAL West District Committee team amana IMPHAL West ki manung CHANNA LEIBA school sing Yengsin Khongchatta ngasi IMPHAL West ki manung CHANNA LEIBA UCHIWA WANGBAL primary MADRASA YENGSILLUBADA School asida Oja Amata Laklamdabata Natna School asida Angangsu Amata Leiramkhide Hairi Ammso na thadorokpa chirol amada Education Department na sigumba thawong sing ase yengsindana leiba sina takpadi Education Department mathau ningtina tawdre takpani thawong ase makhata na chathaba lepiyo amadi government na piba salary di adum loba school na kaninglaga kaba kaningdraga tokpa sigumba oja sing ase athuba matamda action lokhatgadabani amadi fibam chargeable school gi infrastructure athubada semjingadabani haiba wafamsu lakli. Matam di government na piba zasing yoy ba salary sing amadi dongcha ba sing lauduna school si das angang sing sembi kita ba sabi kita ba matam da lak ba mong da lakpa lak ingra topa di thawong mari le no ba department na athuba matam da yengsing kita ni loina na masa masu sing school si da tamhande haiba gi mong da school kaning la ka ba kaning ga topa nongju nongsa nai ba gi mong to ba asigum bo zasing asi athuba matam da lenga nga Mijeng Junction dona tunggi para onraba loina na school asida makata na yengsilluba matamda school asigi oiramliba infrastructure ki pibam sing atugui matek sokpa pibam da leiramkhe school asida school amu oibagi mawongda leiramdaba along ama khajin duna ka ama leiraga school oiba yadoribra karamba school da karamba lamdamgi karamba school da matawasuna leibage school asida oja ani hum leirabasu oja singna phamnabagi table chair ama phobo leiramdaba leibak thibani Mari lene ba department sing na tha jarakiba school asigi maintenance ki problem sing kadai da sakhrawno school asiga mari lene ba sing na narol dawran khrabra haibagi sing na ba lei makhata rakoda school asigi convener masamangna lana school asibu lana gi masagi lana gi mong da season naramba thengnar ki masagi furniture gi sinanaba ungi problem sing school asida kasilamba thengnar asigumba daita yawdaba school asigi oja amadi convener sing asina lamdam asongi Khalam lamdam asongi school sing asigi marai baglep ka doribra